lakka punsiga onnaba yade lak haibasidi talaga phangba ngatani aduga pikraba pikliba angangdo akoigi makoisu hayeng IS oiramba yai doctor oirakpa yai engineer oirakpa yai aduga moisu matam amada akoigi tungi yumbiren oirakadabani aduga amukasu moisu matam akoigi moigi matamda moina CM oirakpa yabagi chance lei minister oiroi hainingai leite CM oiroi hainingai leite aduna mi ama hatuoga lakh 10 pige haibajimadi hayaningdre aduga kuki dadi onjalaga mata kapte maitai dadi onjalaga kapi eni mayam akoigi tear gas pu kapasu adagi bombu kapasu aduga kainosu akoigi nongmai bu kapasu akoigi blame fire tawbada kari akaiba leige onjalaga akoigi maitai bu ngakpi senbiba lakpa nate central force singje maitai da di onjandana kapi kuki dadi onjalaga kapa ngamde aduna maitai bu akoigi ngakpi senbiba lakpa nate central force singje aduna moi da thajaba thambagi artha leitre moidi thajaba thamaroi aduna akoigi khungakpa jing amadi akoigi pambaina lusingba ULEP ki ibung ipasing moise magi mafam jingda lengdana leihanningi aduna nungsum haiba si nakal amadana kuki ni nakal amadana akoi maitai ni singdugi hek wangmani aduda singduda matondudagi moi akoigi central force leigi taragadi akoi maitai da moina yamna attack tawba yam laigani aduna hariba si central force si akoigi moida thajaningai leite aduga mi angang ani sire angang ani mamasu yauna soe adu angang amamam lupa lakh 10 pige lakh 10 sidi akoigi mi loinabakna lakh 10 si puthokpa ngamba ngatani lakh 10 si kaisu nate angang do hayeng IS oirakpa yai doctor oirakpa yai engineer oirakpa yai adumarkada masu angang dugi laibakta achouba matam oiramo haitadi masu CM oirakpa yai manipurgi matam amada masu manipurgi CM oirakpa yai aduna lakh 10 ga akoigi mioibagi punsi maitaigi punsiga onnabiganu aduna lakh 10 sidi